Churachandpur Police Station na konba New Lamkadagi miyoy ahum lupa crore 13.0 romgi mamal oigadaba heroin kg amaga gram chama humpu mariga konana security force na fari hari police ki pau amana hai faraba miyoy ahum adudi Gauchin Khu Vengdagi Minlun Vaifai Chahi Kuntra Mari Sehejang Village Dagi David Nehetin Thang Chahi Kuntra Nithoi Amadi Apollo Vengdagi Lun Kholal Chahi Yangkai Humdoini Makoina Makong Mari Panba Gari Amada Tongduna Lakpada Security Force na Khamduna check tawbada heroin kg amaga gram chama humpu mari adu soft case mari futara tareta haptuna puraklamba thingnabadagi phakibani Makoidagi makong mari panba gari amaga mobile phone ahum basu fagat pangamli hari